टेक ऑफ तौखिबदगी मफम खंगदना मांगख्रबा इंडियन एयर फोर्स की AN-32 एयरक्राफ्ट असी chahi 9 की मतुंगदा थीबा फंगख्रे। खुरुमजरी मैम ngasi video asidi mayam su soidanmaki interesting oigani haina khali Indian Air Force ki AN-32 aircraft asi AN-26 aircraft ki upgraded version amani high altitude ta amadi hot climatic condition da ningthina paiba ngamba adugumlaba aircraft amani masi Soviet Union gi manung channa lairamba Kyiv aviation plan hawjikna Ukraine gi capital oiriba mafam asida 1982 dagina 1996 ta shakiba aircraft amani matam aduda India na Russia dagi habadi Soviet Union dagi laikiba aircraft ni hairiba AN-32 transport aircraft asigi flight number na K2743 asi Chennai gi Tambaram Air Base dagi 29 personnel amadi aj civilian tonglaga 2016 gi July gi tang kun gi nithoi gi ayuk gi pung 9 ga makhai dagi take off tawraga paikiba aircraft amani aircraft asi Andaman and Nicobar Island gi Port Blair da pung 13 ga min 45 da tagadabani take off tawkiba minute 13 ki matungda pilot na everything is normal haina harami machina pilot ka sanakiba aroiba wadi oiki adugi matung chaurakna pung 8 ga minute 10 ga nithoi tarakpa matam adwaida Chennai gi samudra khongban dagi kilometer 230 lapthokhraba matamda ikhang khanghaudana fit lising kun ga humdoi ki mathakda pairiba aircraft adu radar dagi mangkhirami madu matau karamna mangkhibano haiba asi kana matana khangkhide radar asi radio location system amani masida radio wave ki matengna irai line aircraft ship spacecraft amadi motor vehicle missile na chungba kaya asibu guide tawba natragana detect tawba da sirinaribani AN-32 aircraft asi radar dagi mangkhibadagi Indian Air Force amadi Navy na search operation kaya ma chathaki matam aduda weather gi fibam fattabana maram oiraga chekshina achoba search operation mission kaya ma chathaduna thiba taragasu thiba fangkhide hairiba aircraft asi crash tawkhrabra natragana kadai da paikrabano haibagi tasengna khangdribagi yamna chawba maram amana AN-32 aircraft asida yauriba black box asida underwater locator beacon asi haplamde crash tawkhiba taragasu hairiba underwater locator beacon asina electronic signal ama thadorakadabani adu oiramba taragadi irai line thiba fanglanggadabani adubu AN-32 aircraft asidadi yaukhidabana maram oiraga achoba search operation kayama pangthokchaba taragasu thiba fangkhide adubu National Institute of Ocean Technology na develop tawba AUV habadi autonomous utility vehicle asi sijinnaraga thiba matamda Chennai gi samudra khongbadagi kilometer 410 lapthoklaga leramba thengnare aircraft asi Chennai gi samudra khongbandagi kilometer 230 lapna paithokhraba matungda radar dagi mangkhibani hairiba mapam adudagi kilometer 30 lapthoklaga ising manungda leramba thengnare aikoina hairiba aircraft asigi last location asi Bay of Bengal dani habadi aikoina khanglabani aduna deep sea exploration gi damak National Institute of Ocean Technology Ministry of Earth Science ki makhada leiba asina autonomous utility vehicle AUV asi launch tawkhibani hairiba thibagi thabak asi samudragi irol nungda meter 3,300 luba mafamda sonar gi multi beam kayama synthetic aperture sonar amadi high resolution photography kaya asi sijinaraga pangthokhibani adubu kari maramdagi hairiba aircraft asi crash tawribano haiba asidi kanamatana khangdri losilakpa asida mayamgi damak informative oiraba video kaya ama puduna lakpada thawai happy boyna channel sibu support tawiramo